Tay Krishna Chadip, Uzik, Yamna Luraba, Nakhoigi, Tangdu Laitadaba, Matam Sida. Kaitare, Yeknaba Amana, Nakhoigi Fruit Sing Se, Smine to the Dutore, that Torena, Hepta, Lantonava, Lantona, Hatana Potna, Tuptana Torinaitan Zasida. Ekoi Masenda Ambo. Why is we with the Nikangde, Amato with the Nikangde, Uzik, Ayadum Diadum Hizerage, was that Tomtomsana. Magi statement Ama, Hoigi. Magi against the Iwa happened in the day, Tobatabu. Magi support of Mayama Masulay, or I Hamak Sudum, Magi Akaba Wahida, not to support of Zaba, Kenomani. Aduga, Wahi, Narang, Vail Matsaliba Kilenki Matanga, CMB Palaga, Wang Mangang, Kasar Macha, Kilen, Napalaga, Zaibado, Madu Poto, I am Tomaning. Toning they have the Kanoda do as a humanity. Keno Tomtomsana, saying a Maitama Amnushi Puragati, or Aina Hidido, Sini Aina Hidingido, Siniana, Adumaina, Kaini Pazabarum Doina, see Singo Posana, Tena Kandiraga, Sito Diate Habasu, Sito Raga, Mesokani have not tabo. Aduga, Tomtomsanabu, supportoriba, Mimiam Nasu. Camera namini, video namini, towning in, Haiduna, Tomtomsanagi, mix a Tibiaba, Kanagumba XYZ, not over there, Sisu to Ning. Madam Kano, the Huzik, Tomsanazi, Adumataki, Matamui Singba, Mia Mani, Tamzage. Adugi Matakta, Mana, Pundura Iba, Wahi, Manungi over port to tea, clear in a Tamdrabnina. Some have the Casada river, my tasting in a curry when Ugadi have a say. See, Mabu, supportoriba Mayanduna, Amadi. Video Tagalaiba, Miduna, interview Loriba, Miduna, Kaini, Etta Kasar Masas Mina, Kelen, Sisi Tawadu Toraga Hypese, Masi, Tawaning de Aduna, Ozato Tomsanabu, Supporto Riba Mayam Dunadum, young friendly the man Haibo Sini, Kelen, Sisi, Malam, this my lady Bani, Aduna Ayu, the Sisway Bani, and Hiraga, Tam Gimatam, the Maitemasa, Suk Yamna. And the Kasardagi, Silsardagi, Manipurgi, Irangida, automatically Mating Torokiva. Ado Kanga Yamlang neighbor. Ado I eat in the Kanganatava, a Kanga Yamamus lady ever. Kasardaki, Mating Pang, Silsardagi, Mating Campang, E. Habasico. Aduna, Asandai Pang, Eba Miam, Yoki Kangaga, how give it wait, Odaton Tomsana, Punduning Bada, Ayuakanda, Ayuakal Nicosina, Chumbe Land, I did Kangi. Asagi, Kelena. Magi Tabaki and Iramdam Nungsi, Aduna I Atoba, Birtrigan Resist Pabada, I Yauroi, Yaw with the Boragadi, I Taboxi, Regiantoge, Adutoga, that again, Hidamba, Adugum Bamler Magadi, Nasi Kelensia, when Ikai Rangadam Adugumba Wahido, Ozaton Tomsana, Sinageto Bada, Kelen Hidiba, me Aduna Palaga, Wahido Palaga, Kasar Macha, Aduna Hibase, Masis in a misunderstanding Weraga, Kasada Ladyba. Manipur's blue Caesariba, my table, a way in Nauni, a way Amatani, Kanzariba, Makoida, the Adupatikisu ever Tamoida. Was it a Samaksu, the same Hagadi, Kasarga, Manipurga, Ladyba, Nushina Vase. With the Tasing Hage 2009, they get 8 right or Lak 7. Although a way Lukara, Gotoraga, some habitats, Asamgi organization. Karagazum Pong Ragas Mina Mitim Sam Sensing, Nushina Dabas and Nushina Nabona Siena 2090 Honazar Yam Sing Haragatico. Ado Sigumbo Wahi Ama Hypermatamda, Hoina Honazariba Pose, Arimbra Targetoeva. Ado Sigum was a talk the Navagida Makta, Hoina Swina Valeragasu, Ain Hining, a Siniana, as I Ozato Tomsanagi, supporter sing Amati, Mabutori Posing Sida, Mount the Sigum was Wahijam handy, but not in a Pazaganeva. Aduna Tabura, the Aquima the Nushina Dabas to Locaneva. Situating the Sigumbasi, Aduna, Ozatom Tomsanabu, Supportoriba, Mina Ozatom Tomsanaze, Nanda Angao was Shendorebo. Angao Lambis or the talk about Port Amadum in the Tomtombiganova. Tamoy saying, Haiduna, Mabu Kulai in a Sindaraga, Hector Nangi follower Tanaba, Nakhoigi follower Tanaba, Nakhoigi me and Navagida Makta, Ozatom Tomsanabe, video in the same Biganova. Ain't hygienic body. Mating Pang Bama Pang, the Pang Mina Seva, Magi Awapada, Magim Tore, Bakoli, Mating Pang Seva, Tona Seva. Not a bit, a hand by community the Soka the Bakot, the Tomtomsana. Masidi ay tamoy siyang ay haizari aduna sigum bawaze amon na su de amon na su thok te na bazu
hotnaminasi yam nuaite aina hek tor podang sa ayuk thengna jaba ngaktani adaidi adum sam kharana su adum phone tor hairi si smai hairi kotle noi site gi manipuri site gi akhoi mitim sang se ngaktani do smai hai positive am nuaite kotte akhoi ne do za ton tum sana ji am nusina khanjabani na admai nusi jaba miyam am su leiri ba kasar da gi su za ton tum sana si ado oza ton tum sana gi ngai interview da lawli ba mi duna video do thagat laga akhoi manipur da leiri ba maitei assam da leiri ba maitei si kino se khaibung thokpi ya bu wahi do yauri e adum bu wahi je lam tak na bo rega su lam hai na bo rega su ma ji sak tak na ba rega su kelen je kasar macha ni na hai na bo hai rega su wahi hai ba si dei surak do ngata ne wahi si ne ba maru ri si de wahi do he soi ba matam da akoi gi nusi na ba se mang do ne aduna hoje akoi gi yek na ba je masak khangsi adu si aina hairi se aina hekta hai ba khudi mak chumni hai ba su lei jate adubo wahi am hai pa matam da si hairagadi ozagi wahi je image se sokani ko adu targadi video dudi oza ton tom sana thagat oram moiba aina sa haijabado ma follower oiriba natraga mabu pamjaba saraga mabu use to khara leitabra haibase leirabra haibase hangning eba mabu use to bigano ba afaba maikei dane magi thonga do hapaga ne akhoi ju afaba rom da ma changjan hanje aduna tabda ahenba wahi haibiduna marab moiraga akhoi myam da su ke haini keno akhoi tha sana hanbase oihalleba aduna ngasagi page pairiba ngasagi account keno tawraga akhoi gi youtuber oigera amo oigera whatever amo oisano ai adu khangde noina yam nuai taburaga di aigi aina si hayo posi da yaning da balaga su sida noina live ta haiba mi mang da haiba di haining de just aigi keno da message ta thabira amo haining do sini aduni adani haibado adu aina sa haibado oza tom tom sana phongduk ningi bana amma tholak pok khunthok tuna amma oirabnina kasarda leriba maitei singsinna mabuk ni yamna warau jeyeba karigino ham tam aduk yona mateng pangraga handak kilan sida adu asik obada ubidi haiba bobuda machinda tholak pohorabane please maramaduna ai oza tom tom sana gi follower myam duna maungonda sigumba video semiba thagatliba myam duna su kino tobiyo adai kana gumba khrana amadi adu towe me ada torme na ekta viral chan bagumba ai targadi maungoda ek pana base kana gumba exwa khrana silliba haibadi video do magi do video thagalaga magi video thagat pai mathok ki tage ba magi thongna du di wari du din khangbiyo follower sing duna magi thongna se aduna maram oiraga aikoi gi leiriba oza tom tom sana gi police ta namdar phana ba gi lambi ma oihalleba na koi gi video duna aina haijaningi se police ta namdar phana ba gi lambi ma ohendoreba aduna oza tom tom sana gi dam ta akoi dum lemminasi magi thongna akoi halangumsi afabarom da sina bisi afabarom da magi khong thang bisi haibase ai message pijari myam da aduna mabu sinaraga kanagum kana magi thamo icham chamjaba je kanagumba xyz kharana ne magi follower yam da bagi da makta video namaga thagat leire masi tobiganu si tokpiu haibase ai message pijari please akhona suk kuina tarokpa thabak ta sigumba amot pa torok ngasi bawboda leba ki ju tor lai ina ki ju tor lai si mai thamjage aduga amana yam nuai tab amana kana kumna chingni haibi matang da ai goiba wakhalama phongdok sage si religion da best leiba natte ko masida religion ni aduni adani haragadi yam thilan gani please maduma site thambiu ai se religion ga mari sulai lene de aina laktoi point je religion da mari lina halagadi yam thi soira ne maram haijarakke asukuina 2023 May gi tang ahum dagi lan torok pasidai hauraga mektei yoi ba lura ba kayama akoi nathai badina taba thamoi nung da lacharaga thamoi nung da yum da tawjaraga mapan thokna harau kumai je tawdabi da halai harau baw da tawdabi da ningon chakau buk tawdabi da lakraba amaneba aduga hojik kang tawgani na hariba posimadi ai yoi ba wakhalon da di masidi yamna phajadabra na khal kang haibase lai gi thoram amani aduga masigi thoram se thamoi da isa gi bamon ichin naw sing nasu isa gi yum du da dum tawraga lotion biyo ba kang je lai hak tak tai ching de adi haibase leibra leitar bra ai khangde adubu sigumba sina thorpa matam da maduda harau kumai oina thoraka da myam ama leireba
harau kumai na thlok pa matam da madu dei solak kadaba miyam se kya solak kani hai base ngasai gi kang sing bi gidaba ichin naw sing ju khandabiyo masida I particularly ngasi mana tawdore adu tawdore hai ba sunga natte maitai gi luraba kya ma lepkhrabani ko aduna chauraba mai mai gi community gi esi handakti tawroi si tawroi si na maita ka ki wara tra top community se dum leiri baneba aduna ain haijaning badi masida ignore to basunate ama to basunate just kang sidang kano tawraga kaidoraga phagada gi habdu khanabiyu tawbatabu jingbada mangjabana karino jingdabada mangjabana karin tongjabana karino miyam gi view dana karino haibase khanthabiraga kang se amtang khanabiyu haibase ai message pijari si aina si haye na lep ka dabsu leite aroi boina ma jingdanaba togumsi aduna support to minasi afabromda mateng pangdaraga ne aikoi se afab lambi da yeknaba se maithi bidaba honamina se ya thamjage aduga last ke aina kenogi ngarang post ama tawgiba kuki gi group amada makoi gi oiba masien ngangnaba viral ama chalakpa naga ga kuki ga sumaina moi masien yetnarak para adudi khangde voice odi viral ama la group ta sumaina laknarak padagi group to aina habdi losala thamba yai adu losala thamba matamda kuki singna naga singda usittaba tangkul sida kabui singda usittaba tawriba miyam sidi adum usittana manung da dum leigani manung da dum leigani ba mapanda thula roiba adu akoi gi naga chinau sing sina amu kari khangani akoi di moina kem haidrabani haiduna dum leidine ba aduna adugi poto aina thadure du kai ginu haba matamda madu thadokpa matamda nasagi mit ngasagi pangu da pose pang na bagi da makta ai video kino video voice ai thadok sarapani maduna maram moira aduni aina haijaning jiri da chakhe da lakpane jiri da angam mateng pangbani khangdi kaino ma sum matawge na khala lakjabani adu anyway huji aina haijaning bado adu khatang hangbiraga akogi naga ichinau sing su makeup thokpiu aduga yellow mi na ngambra mitop na ngambra haibase masi ai gi ato wahangni aduna yellow mi masien masida akoi masien su amana ama haugi bada 1993 da meitai na du tawbiramdre ada tawbiramdre haiba wakhan je thaduk piraga aikoi je amata oina si tawminara si haibado hanaraga apunba oina akoi gi manipur je kanminasi aduga yellow mi je kanminasi aikoi apunba ama sagana si haibase ai thamjage ai hojik ngaki mamang da voice ama data da bado ai romen ai lo blak ko pick up lak bagi ai kino to bani so do so packet bada to da thank you la yai paminara se ado na ga sinau su panna makeup topiu ado ga oza tomtomsana gi followers sing da su oza bu la na si na ba Hotnabiganu magi khazaba kino do adum khazana tum chan ba na si ha ba sai thamjari ai pari yai paminara se